ꯄꯣꯔꯟ ꯑꯦꯗꯤꯛꯁꯟꯁꯦ ꯅꯍꯥꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯅꯥꯔꯒ ꯂꯩꯔꯕ ꯂꯩꯅꯥ ꯑꯃꯅꯦꯕꯀꯣ ꯍꯣꯏ ꯍꯪꯉꯨꯔꯒꯕꯨꯗꯤ ꯅꯥꯗꯦ ꯀꯥꯏꯅꯗꯤ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯑꯗꯣ ꯐꯔꯦꯅꯤ ꯌꯦꯡꯉꯤꯕ ꯅꯪꯁꯤꯀꯣ ꯅꯥꯗꯦ ꯍꯥꯏꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯔꯅꯣꯕ ꯑꯗꯨꯕꯨ ꯅꯪꯅ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟꯁꯦ ꯑꯩꯗꯤ ꯂꯩꯔꯕ ꯃꯥꯜꯂꯦ ꯄꯣꯔꯟꯁꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯏꯐꯦꯛ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯣꯔꯟꯁꯦ ꯀꯃꯥꯏꯅ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡ ꯈꯨꯝꯖꯝ ꯁ꯭ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩꯁꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯀ꯭ꯂꯥꯁ 10 ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯄꯣꯔꯟꯗꯒꯤ ꯑꯦꯗꯤꯛ ꯆꯨꯕ ꯑꯗꯨꯝ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯁ꯭ꯋꯥꯏꯁꯦ ꯁꯤꯗ ꯑꯩꯁꯦ ꯄꯣꯔꯟꯁꯦ ꯀ꯭ꯌꯣꯔ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯑꯩꯁꯦ ꯀ꯭ꯌꯣꯔ ꯇꯧꯕ ꯍꯧꯒꯠꯂꯦꯅ ꯍꯔꯥꯎꯗꯅ ꯑꯩꯁꯦ ꯑꯦꯋꯥꯔꯅꯦꯁꯀ ꯄꯤꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯈꯜ ꯑꯩꯅ ꯊꯥꯒꯠꯂꯛꯏꯁꯦ ꯄꯣꯔꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯕꯨ ꯑꯣꯖꯥ ꯁꯥꯔꯤꯕ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯍꯦꯕꯤꯠ ꯑꯃꯃꯨꯛ ꯂꯩꯈꯠꯂꯛꯑꯦꯕ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯄꯣꯔꯟ ꯌꯦꯡꯉꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯑꯩꯁꯦ ꯂꯩꯔꯨꯕꯗꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯀꯩꯀꯥꯁꯨ ꯑꯝꯇ ꯊꯥꯒꯠꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯐꯒꯠꯂꯛꯀꯦꯅ ꯍꯥꯟꯅ ꯈꯜꯂꯨꯕꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯒꯠꯂꯛꯑꯦꯕꯀꯣ ꯍꯟꯗꯛꯀꯤ ꯑꯩꯅ ꯐꯒꯠꯂꯛꯈꯤꯕꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯠꯂꯛꯈꯤꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯑꯁꯦ ꯅꯪꯅ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯅꯤꯡꯕꯒꯤ ꯑꯔꯖꯦꯁ ꯂꯥꯛꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯛꯄꯁꯦꯀꯣ ꯏꯟꯁꯇꯥ ꯔꯤꯜꯁꯀꯨꯝꯕ ꯌꯦꯡꯕ ꯌꯨꯇ꯭ꯌꯨꯕ ꯁꯣꯔꯠꯁꯀꯨꯝꯕ ꯌꯦꯡꯕ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯖꯨꯠ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯟꯕ ꯑꯃ ꯎꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯁꯦꯛꯁꯨꯋꯦꯜ ꯑꯔꯤꯌꯔꯁꯦ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯤꯠ ꯂꯧꯔꯅꯤ ꯑꯗꯨꯒ ꯀ꯭ꯔꯣꯝꯗ ꯆꯪꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯒꯤ ꯄꯦꯇꯔꯟꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯩ ꯔꯤꯌꯦꯜ ꯂꯥꯏꯐꯇꯒꯤ ꯅꯨꯄꯤ ꯎꯔꯒ ꯑꯗꯨꯒꯨꯝꯕ ꯐꯥꯎꯔꯛꯄ ꯑꯩꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯒꯤꯕꯨ ꯖꯁ ꯂꯥꯎꯅ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯁꯤꯗꯒꯤ ꯎꯔꯛꯑꯒ ꯑꯩꯉꯣꯟꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯒ ꯆꯪꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅ ꯈꯪꯖꯕꯗꯒꯤ ꯑꯩ ꯔꯤꯜꯁꯀꯨꯝꯕꯁꯦꯀꯣ ꯌꯦꯡꯗ꯭ꯔꯦꯕ ꯔꯤꯜꯁꯀꯨꯝꯕ ꯌꯦꯡꯗꯕ ꯑꯃꯨꯛ ꯀꯨꯏꯔꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯁꯨ ꯑꯩ ꯐꯣꯟꯗ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯗꯦ ꯁꯨꯃꯥꯏꯅ ꯌꯦꯡꯗ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯄꯤ ꯍꯦꯛ ꯖꯨꯠ ꯆꯥꯗꯕ ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯤꯁꯤꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯤ ꯁꯨꯡ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩ ꯆꯪꯉꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯅꯤꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯒꯨꯝꯕ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤꯅꯀꯣ ꯑꯩ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤꯒꯨꯝꯕ ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯒ ꯕ꯭ꯂꯣꯛ ꯇꯧꯕꯤꯕ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯉꯥꯏꯔꯦ ꯑꯗꯨꯝ ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯤ ꯗꯨ ꯅꯣꯠ ꯔꯤꯀꯃꯦꯟꯕꯨ ꯑꯣꯏꯔꯣ ꯅꯣꯠ ꯏꯟꯇꯔꯦꯁꯇꯦꯠꯄꯨ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯕꯤꯕ ꯁꯤꯒꯤꯁꯤꯅ ꯀꯩ ꯀꯥꯟꯅꯔꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯐꯠ ꯂꯥꯎꯅ ꯆꯪꯕ ꯃꯇꯝꯗꯅꯦꯀꯣ ꯑꯩꯉꯣꯟꯗ ꯇꯛ ꯂꯥꯎꯅ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯔꯁ ꯐꯥꯎꯔꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯟꯊꯔꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯗꯥꯏꯇꯤꯡ ꯇꯧꯔꯤꯅꯦꯕ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯦꯕ ꯁ꯭ꯋꯥꯏꯗ ꯑꯩ ꯕꯟ ꯑꯃ ꯁꯨꯝ ꯂꯩꯔꯦ ꯑꯩꯅ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯕꯟꯁꯨ ꯁꯨꯝ ꯂꯩꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯆꯥꯅꯤꯡꯉꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯗ꯭ꯔꯅꯦ ꯋꯥꯡꯗ꯭ꯔꯕ ꯆꯞ ꯃꯥꯟꯅꯩꯕ ꯕꯟꯗꯨꯒꯤ ꯃꯔꯥꯗꯤ ꯂꯩꯇꯦ ꯀꯥꯏꯅ ꯕꯟꯁꯤꯗꯒ ꯇꯥꯏꯅꯁꯜꯂꯒꯨꯝꯁꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯁꯨꯝꯁꯦ ꯎꯔꯒ ꯂꯩꯔꯒꯗꯤ ꯆꯥꯅꯤꯡꯉꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯕꯟꯁꯦ ꯂꯣꯠꯁꯤꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯣꯠꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯎꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯆꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯄꯥꯡ ꯂꯥꯛꯑꯔꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯅ ꯍꯥꯏꯠ ꯇꯧꯈꯤꯕꯗꯣ ꯕ꯭ꯂꯣꯛ ꯇꯧꯈꯤꯕ ꯅꯣꯠ ꯏꯟꯇꯔꯦꯁꯇꯦꯠ ꯑꯦꯟ ꯅꯝꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯖꯦꯁꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯅꯅꯦ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯨꯅ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯗ ꯍꯟꯊꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅꯅꯦ ꯅꯪ ꯅꯁꯥꯗꯣ ꯑꯃ ꯍꯪꯖꯧꯕ ꯅꯪꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯃꯥꯁꯇꯔꯕꯦꯁꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯃꯥꯁꯇꯔꯕꯦꯁꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯏ ꯍꯥꯏꯔꯣ ꯍꯟꯗꯛꯀꯤ ꯂꯦꯇꯦꯁꯀꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯇꯨꯝꯃꯝꯗꯥꯏꯁꯦ ꯃꯥꯁꯇꯔꯕꯦꯁꯟ ꯌꯥꯝ ꯇꯧꯋꯦꯕ ꯇꯨꯝꯃꯝꯗꯥꯏꯁꯦ ꯃꯥꯁꯇꯔꯕꯦꯁꯟ ꯌꯥꯝ ꯇꯧꯕꯁꯤꯗꯒꯤ ꯑꯩꯁꯦ ꯀꯩꯗꯧꯔꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯆꯦꯟꯖ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯅꯅꯦꯀꯣ ꯑꯩ ꯄꯨꯡ ꯃꯥꯄꯟ ꯑꯩ ꯁꯤꯗ ꯊꯦꯠꯂꯒꯦ ꯗꯦꯠꯅꯦ 17ꯗꯒꯤꯅꯦ ꯑꯩ ꯅꯨꯃꯤꯠ ꯀꯩꯅꯣꯃꯨꯛ ꯁꯨꯔꯦ ꯅꯨꯃꯤꯠ 35 ꯍꯦꯟꯖꯜꯂꯛꯑꯕ ꯅꯨꯡꯇꯤꯖꯥꯒꯤꯅꯦ ꯑꯩꯅ ꯄꯨꯡ ꯃꯥꯄꯟꯁꯦ ꯁꯤꯗ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯪꯉꯦ ꯃꯥꯄꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯐꯃꯨꯡ ꯆꯪꯉꯦꯕ ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯗꯕꯤꯗ ꯂꯩꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯗ ꯍꯟꯊꯍꯟꯕꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯩꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯁꯨꯝ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯛꯑꯕꯅꯤꯅꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯁꯦ ꯉꯟꯅ ꯇꯨꯝꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯣꯟꯁꯨ ꯄꯥꯏꯕꯤꯗ꯭ꯔꯕ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕ ꯂꯦꯞꯄꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯨꯅ ꯅꯪꯁꯨ ꯈꯪꯗꯣꯛꯆꯧꯕ ꯑꯩ ꯊꯥꯏꯅ ꯑꯃꯨꯛ ꯑꯩ ꯉꯟꯅ ꯍꯧꯒꯠꯄꯗ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯑꯗꯨꯅ ꯉꯟꯅ ꯍꯧꯒꯠꯄꯒ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯗꯕꯤ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒꯗꯤ ꯇꯧꯗꯦ ꯑꯩ ꯍꯦꯕꯤꯠꯁꯦ ꯅꯨꯡꯗꯥꯡꯗꯅ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯉꯟꯅ ꯇꯨꯝꯈ꯭ꯔꯕ ꯑꯗꯨꯒ ꯃꯃꯥꯡꯒꯤꯗꯅ ꯉꯟꯅ ꯍꯧꯒꯠꯄ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯇꯧꯕꯗꯣ ꯑꯩ ꯐꯣꯟꯁꯦ ꯂꯥꯞꯅ ꯊꯝꯃꯝꯃꯒ ꯇꯧꯈꯤꯕ ꯁꯨꯃꯥꯏꯅ ꯄꯦꯇꯔꯟꯁꯦ ꯊꯨꯒꯥꯏꯌꯣꯕ ꯄꯦꯇꯔꯟ ꯏꯟꯇꯔꯞꯀ ꯍꯥꯏꯕꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯌꯦꯡꯉꯒ ꯊꯨꯒꯥꯏꯌꯣꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯩꯅꯣ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯁꯦ ꯍꯟꯊꯔꯛꯄ ꯉꯝꯒꯅꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯒꯦꯕꯀꯣ ꯅꯪ ꯇꯁꯦꯡꯅꯅꯦ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯃꯨꯛ ꯂꯩꯔꯝꯒꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯒꯦꯀꯣ ꯑꯔꯖꯦꯁ ꯐꯥꯎꯔꯛꯄꯩꯅꯤꯅ ꯑꯔꯖꯦꯁ ꯐꯥꯎꯔꯛꯄꯁꯦꯀꯣ ꯅꯪ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯒꯦꯕꯀꯣ ꯃꯥꯁꯇꯔꯕꯦꯁꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯇꯧꯈꯠꯂꯛꯄ ꯇꯥꯏ ꯑꯩ ꯃꯤꯔꯦꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯇꯔꯕꯦꯁꯟ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯦꯕ ꯇꯁꯦꯡꯅ ꯃꯤꯔꯦꯝ ꯑꯣꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯅ ꯑꯦꯗꯤꯛ ꯆꯨꯈꯤꯕ ꯂꯁꯅ ꯍꯥꯏꯈꯤꯕꯁꯦ ꯍꯟꯗꯛꯀꯤ ꯑꯩ ꯅꯨꯃꯤꯠ 15ꯅꯤꯃꯨꯛꯁꯦ ꯑꯩꯁꯦ ꯊꯕꯛꯀꯨꯝꯕ ꯄꯥꯡ ꯇꯧꯈꯤꯗꯦꯕꯀꯣ ꯗꯦꯡꯒꯤ ꯅꯥꯈꯤꯕꯒꯤ ꯅꯥꯔꯅꯤꯀꯣ ꯇꯧꯒꯥꯏꯔꯤꯁꯦ ꯕꯦꯔꯥꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯁꯦ ꯐꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯔꯤꯜꯁꯀ ꯑꯗꯨꯝ ꯌꯦꯡꯈꯥꯏꯔꯛꯄꯤꯅꯦꯕ ꯃꯇꯝꯁꯤꯗ ꯁꯤꯗꯒꯤꯅꯦꯕ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯤꯛ ꯆꯨꯏꯌꯦꯅ ꯈꯟꯈꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦꯀꯣ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯐ꯭ꯔꯤ ꯇꯥꯏꯝ ꯌꯥꯝ ꯂꯩꯔꯕ ꯃꯤꯔꯦꯝ ꯐ꯭ꯔꯤ ꯇꯥꯏꯝ ꯌꯥꯝ ꯂꯩꯔꯕꯀꯣ ꯅꯪ ꯐ꯭री टाइमꯁꯦ ꯂꯩꯔꯤꯒꯩ ꯑꯩꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯖꯔꯅꯤꯁꯦ ꯆꯍꯤ 5ꯃꯨꯛ ꯆꯪꯉꯛꯑꯕꯅꯦꯕꯀꯣ ꯑꯩꯁꯦ ꯑꯁ ꯂꯥꯏꯔꯤꯛ ꯄꯥꯕ ꯖꯔꯅꯦꯜ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯗꯒꯤꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯊꯥꯗꯕ ꯂꯣꯏꯅꯃꯛ ꯑꯩꯁꯦ ꯑꯌꯥꯝꯕ ꯑꯩꯅ
ꯃꯌꯥꯝꯗꯕꯨ ꯄ꯭ꯔꯤꯁ ꯇꯧꯋꯤꯅꯦꯕ ꯁꯤ ꯇꯧꯕꯅ ꯑꯗ ꯑꯩ ꯏꯁꯥꯒꯤ ꯃꯇꯝꯁꯤꯗ ꯍꯣꯠꯅꯖꯔꯒ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯍꯦꯛ ꯐ꯭ꯔꯤ ꯇꯥꯏꯝ ꯂꯩꯔꯕꯀꯣ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯑꯃꯅ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯔꯦꯕ ꯁꯤꯀꯣ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯋꯦꯅ ꯍꯥꯏꯕ ꯑꯩꯅ ꯁꯨꯝ ꯍꯪꯕ ꯃꯇꯝꯗ ꯅꯪ ꯐ꯭ꯔꯤ ꯂꯩꯔꯒꯗꯤ ꯀꯩꯗꯧꯋꯦ ꯐꯣꯟ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯑꯅꯤ ꯐꯠꯇꯕ ꯊꯕꯛꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅꯅꯦ ꯅꯪ ꯅꯁꯥꯗꯤ ꯃꯤꯔꯦꯝ ꯑꯣꯏꯍꯟꯒꯅꯣꯕ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯅ ꯂꯩꯌꯣꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯂꯝꯃꯅꯤ ꯀꯩꯅꯣ ꯇꯧꯔꯝꯅꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯝꯃꯅꯤꯀꯣ ꯖꯤꯝ ꯆꯠꯂꯨꯔꯅꯤ ꯖꯤꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯚꯤꯗꯤꯑꯣꯗꯣ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯊꯥꯒꯠꯂꯅꯤ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯃꯨꯛ ꯏꯔꯨꯖꯊꯣꯛꯑꯅꯤ ꯌꯦꯟ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯂꯧꯔꯅꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯁꯥꯡꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯔꯨꯇꯤꯟꯁꯦ ꯂꯩꯈ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯥꯁꯇꯔꯕꯦꯁꯟ ꯆꯠ ꯂꯥꯎꯅ ꯃꯌꯥꯏꯗ ꯂꯤꯁꯜꯂꯣꯏꯕ ꯁꯨꯛꯂꯤ ꯂꯤꯁꯜꯂꯣꯏꯕ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯤꯅꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯒ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯉꯥꯛꯇꯪ ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯐꯣꯟꯁꯦ ꯄꯥꯏꯁꯜꯂꯨꯔꯅꯦꯕ ꯃꯔꯝꯗꯤ ꯑꯩ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏ ꯇꯧꯕꯁꯦ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯔꯒ ꯂꯩꯕꯁꯤꯅꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯎꯋꯦ ꯑꯗꯨꯃꯗꯤ ꯑꯩꯗꯤ ꯆꯠꯇ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯂꯩ ꯑꯗꯣ ꯑꯩ ꯐꯣꯟ ꯌꯦꯡꯉꯅꯦꯕ ꯐꯣꯟ ꯌꯦꯡꯉꯨꯕꯗꯒꯤꯗꯤ ꯑꯩꯁꯨ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯈꯣꯠꯄ ꯌꯦꯡꯕ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯋꯥꯔꯤꯗꯣ ꯏꯟꯁꯇꯥꯗ ꯔꯤꯜꯁ ꯑꯩꯅ ꯗꯦꯡꯒꯤ ꯅꯥꯔꯤꯉꯩꯗ ꯃꯌꯥꯝ ꯌꯦꯡꯈꯤꯕꯗꯣ ꯁꯤꯒꯤꯁꯤꯅ ꯑꯩꯁꯨ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯍꯦꯕꯤꯠꯁꯦ ꯑꯃꯨꯛ ꯐꯣꯝ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅꯅꯦ ꯅꯪ ꯃꯤꯔꯦꯝ ꯑꯣꯏꯒꯅꯣꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯑꯍꯥꯡꯕ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃꯅ ꯃꯦꯟꯖꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯋꯥꯀꯤꯡ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯐꯕ ꯊꯕꯛꯅ ꯃꯦꯟꯖꯟꯅꯕ ꯍꯣꯠꯅꯕꯤꯌꯨꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯪ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯍꯟꯊꯔꯛꯀꯅꯦꯕ ꯑꯗꯨꯒꯀꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅꯀꯣ ꯅꯪꯒꯤ ꯂꯦꯚꯦꯜꯁꯦ ꯅꯁꯥ ꯅꯇꯣꯝꯗꯗꯤ ꯑꯃꯨꯛ ꯈꯪꯖꯧꯕ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯒꯤꯅꯦ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯕ ꯍꯟꯗꯛ ꯅꯕꯦꯝꯕꯔ ꯍꯧꯔꯦꯀꯣ ꯅꯕꯦꯝꯕꯔꯁꯦ 888 ꯅꯣꯠ ꯅꯕꯦꯝꯕꯔ 30 ꯗꯦꯖꯁꯤꯃ ꯄꯣꯠ ꯁꯨꯗꯕꯤ ꯑꯃ ꯂꯩꯕꯅꯦꯕ ꯆꯦꯂꯦꯟꯖ ꯑꯃ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯩ ꯔꯥꯍꯨꯜꯅꯦ ꯃꯥꯔꯇꯤꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯉꯝꯈꯤꯑꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯍꯟꯗꯛꯁꯨ ꯉꯝꯒꯅꯤꯕ ꯇꯧꯗꯣꯏꯅꯦꯕ ꯆꯦꯂꯦꯟꯖꯁꯦꯀꯣ ꯑꯗ ꯇꯧꯔꯤꯕꯅꯦ ꯇꯧꯗꯣꯏꯕ ꯅꯠꯇꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯪ ꯉꯝꯒꯗ꯭ꯔꯥꯁꯦ ꯅꯁꯥ ꯅꯇꯣꯝꯗ ꯍꯥꯟꯅ ꯍꯪꯖꯧꯑꯕꯀꯣ ꯀꯩꯒꯨꯝꯕ ꯅꯪ ꯍꯧꯖꯤꯛ ꯊꯥ ꯑꯝꯗ ꯀꯩꯅꯣ ꯍꯞꯇꯥ ꯑꯝꯗ ꯍꯥꯏꯁꯤꯅꯦ 5 ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯇꯁꯦꯡꯅ ꯉꯝꯃꯣꯏꯕ ꯅꯪ 30 ꯗꯦꯖ ꯁꯨꯡꯂꯦꯞ ꯂꯦꯞꯄꯁꯦ ꯉꯝꯃꯣꯏꯕ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯔꯕꯅꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯀꯩꯀꯥ ꯁꯨꯝ ꯍꯪꯕ ꯈꯣꯠꯄ ꯑꯩꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯩꯀꯣ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕꯅꯤꯅ ꯑꯗꯣ ꯉꯝꯃꯣꯏꯕ ꯇꯁꯦꯡꯅ ꯅꯪꯉꯣꯟꯗ ꯑꯟꯔꯤꯌꯦꯂꯤꯁꯇꯤꯛ ꯒꯣꯜ ꯊꯝꯒꯗꯧꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯍꯟꯗꯛ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦꯀꯣ ꯂꯦꯞꯁꯜꯂꯛꯑꯕꯒꯤ ꯑꯩ 30 ꯗꯦꯖꯁꯦ ꯉꯝꯅꯤ ꯍꯥꯏꯅꯦꯕ ꯑꯩ ꯍꯦꯛꯇ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯩꯔꯒ ꯍꯞꯇꯥ ꯑꯃꯗ 3-4 ꯇꯧꯔꯒ ꯂꯩꯔꯒꯅꯦꯀꯣ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯉꯝꯒꯅꯤ ꯀꯥꯏꯅ ꯈꯟꯕꯁꯦꯀꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯕꯨꯗꯤ ꯐꯩꯌꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯕꯗꯣ ꯑꯗꯨꯃꯛꯄꯨꯅꯦ ꯍꯦꯛꯇ ꯉꯝꯗꯕꯅꯦꯕ ꯅꯪ ꯉꯝꯗꯕ ꯃꯇꯝꯗꯅꯦꯀꯣ ꯅꯪ ꯁꯨꯔꯔꯣꯏ ꯀꯥꯏꯅ ꯂꯩꯔꯒ ꯁꯨꯖꯜꯂꯛꯄ ꯃꯇꯝꯗ ꯅꯁꯥꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯅꯪ ꯒꯣꯜꯗꯣ ꯊꯝꯃꯒ ꯀꯥꯏꯔꯕꯅꯤꯅ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯁꯤꯒꯤ ꯒꯣꯜꯁꯤꯗꯤ ꯀꯥꯏꯖꯈ꯭ꯔꯖꯅꯣꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯒꯦ ꯑꯗꯣ ꯀꯩꯅꯣꯅꯦ ꯗꯦ 0ꯗꯒꯤ ꯍꯧꯗꯣꯔꯕꯅꯤꯅ ꯑꯃꯨꯛꯈꯛ ꯁꯨꯕꯗ ꯄꯣꯠꯁꯦ 2-3 ꯁꯨꯖꯜꯍꯧꯔꯒꯦ ꯍꯌꯦꯡꯗꯒꯤ ꯍꯧꯗꯣꯔꯕꯅꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯕ ꯃꯦꯊꯠ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪ ꯃꯤꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦꯀꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯞꯇꯥ ꯑꯝꯗ 1-2 ꯈꯛ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦꯕ ꯅꯪ ꯇꯧꯗꯅꯕ ꯍꯣꯠꯅꯔꯣꯕ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯀꯥꯏꯅ ꯉꯝꯅꯕ ꯍꯣꯠꯅꯔꯣꯕ ꯍꯞꯇꯥ 2ꯒꯤ ꯃꯅꯨꯡꯗ 1-2 ꯇꯧꯔꯒꯦ ꯀꯥꯏꯅ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯍꯞꯇꯥ ꯑꯝꯗ 5 ꯇꯧꯔꯒ ꯂꯩꯕ ꯃꯤ ꯑꯣꯏꯕ ꯑꯗꯨꯗꯤ ꯅꯪ ꯁꯨꯡꯂꯦꯞ ꯄꯨꯂꯞ ꯀꯛꯊꯠꯂꯒꯦ ꯀꯥꯏꯗꯤ ꯈꯜꯂꯨꯅꯣ ꯃꯔꯝꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯁꯥꯅ ꯇꯧꯗꯦ ꯍꯟꯗꯛꯇꯤ 5-6 ꯇꯧꯔꯦꯀꯣ ꯍꯟꯗꯛꯇꯤ 4 ꯈꯛ ꯇꯧꯔꯒꯦ ꯃꯊꯪꯗꯒꯤ ꯑꯃꯨꯛ 3 ꯈꯛ ꯇꯧꯔꯒꯦ ꯁꯨꯝ ꯍꯟꯊꯔꯛꯑꯣꯕ ꯑꯩꯈꯣꯏ ꯅꯤꯁꯥ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛꯀꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯒ ꯂꯩꯅꯔꯤ ꯃꯌꯥꯝꯁꯤꯕꯨ ꯃꯣꯏꯒꯤ ꯗꯣꯁꯇꯨ ꯄꯨꯂꯞ ꯀꯛꯊꯠꯄ꯭ꯔꯅꯦ ꯀꯛꯊꯠꯇꯕꯅꯦꯕ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦꯕ ꯖꯨꯠ ꯆꯥꯗ ꯚꯤꯗꯤꯑꯣꯁꯦ ꯆꯍꯤ ꯀꯌꯥꯅꯣꯝ ꯌꯦꯡꯉꯒ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯦꯛꯇ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏ ꯑꯣꯏꯅ ꯈꯨꯗꯛꯇ ꯀꯛꯊꯠꯀꯦꯗꯣ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯇꯞꯅ ꯑꯣꯏꯅ ꯀꯛꯊꯕꯤꯔꯣꯕ ꯑꯩ ꯅꯣꯏꯗ ꯗꯤꯁꯀꯔꯦꯖ ꯇꯧꯕ ꯅꯠꯇꯦꯀꯣ ꯅꯪ ꯉꯝꯃꯣꯏ ꯑꯩꯗꯤ ꯉꯝꯒꯅꯤ 30 ꯗꯦꯖꯁꯦ ꯅꯪꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯑꯗꯥꯅ ꯅꯪꯉꯣꯟꯗ ꯅꯤꯡꯍꯟꯅꯅꯕꯅ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯃꯔꯝꯗꯤ ꯅꯪꯅ ꯉꯝꯅꯤꯅ ꯈꯜꯂꯨꯔꯒ ꯉꯝꯃꯛꯇꯕ ꯃꯇꯝꯗꯅꯤꯀꯣ ꯅꯪꯒꯤ ꯑꯁꯥꯗꯣ ꯀꯥꯏꯔꯒ ꯁꯤ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯇꯧꯁꯜꯂꯒꯦꯅ ꯑꯣꯏꯅ ꯅꯪ ꯇꯧꯔꯛꯀꯅꯦꯕ ꯃꯥꯁꯇꯔꯕꯦꯁꯟꯁꯤ ꯑꯗꯨꯅ ꯐꯠꯇꯦ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯑꯩꯅ ꯐ꯭ꯌꯨꯆꯔꯗ ꯊꯣꯛꯂꯛꯀꯗꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯪ ꯑꯗꯨꯝ ꯅꯁꯥ ꯅꯇꯣꯝꯇ ꯅꯪꯒꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯆꯥꯡꯗꯣ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯍꯟꯊꯕꯤꯔꯛꯑꯣꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯤꯁꯦ ꯅꯪ ꯇꯧꯁꯜꯂꯨꯔꯦ ꯍꯥꯏꯔꯁꯤꯅꯀꯣ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯍꯧꯗꯣꯔꯕꯅꯦꯅ ꯅꯪ ꯉꯁꯥꯏꯒꯤ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯅ ꯈꯟꯕ ꯑꯣꯏꯔꯒꯗꯤ ꯇꯧꯔꯅꯦꯕ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯍꯧꯗꯣꯔꯕꯅꯤ ꯉꯁꯤ ꯌꯥꯔꯤꯈꯩ ꯇꯧꯁꯜꯂꯨꯔꯒꯦꯅ ꯑꯩ ꯊꯥꯏꯅ ꯌꯥꯝ ꯇꯧꯔꯝꯃꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯃꯁꯨ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯣ ꯐꯔꯦ ꯅꯪ ꯔꯤꯂꯥꯞꯁ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯅꯨꯃꯤꯠ 4-5 ꯅꯪ ꯁꯨꯡꯇꯧ ꯇꯧꯗꯕꯤ ꯂꯥꯛꯑꯒ ꯔꯤꯂꯥꯛꯁ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅ ꯑꯣꯀꯦ ꯐꯥꯏꯟ ꯃꯊꯪ ꯅꯨꯃꯤꯠ 4-5 ꯑꯃꯨꯛ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯀꯥꯟꯗꯅꯤꯀꯣ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯇꯁꯦꯡꯅ ꯀ꯭ꯌꯣꯔ ꯇꯧꯔꯛꯄ ꯉꯝꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯍꯥꯏꯖꯦ ꯑꯗꯨꯒ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯁꯦ ꯌꯥꯝ ꯍꯦꯗꯤꯛ ꯆꯨꯕ ꯃꯤꯒꯤꯗꯤꯅꯤꯀꯣ ꯑꯗꯨꯝꯅꯦ ꯇꯧꯊꯣꯛꯑꯣ ꯅꯪꯅ ꯇꯁꯦꯡꯅ ꯇꯧꯅꯤꯡꯉꯛꯄ ꯑꯃ ꯂꯩꯕꯅꯦꯕ ꯑꯩ ꯍꯟꯗꯛꯁꯨ ꯇꯧꯈꯤꯕ ꯑꯩ ꯍꯥꯏꯕ ꯏꯁꯥꯃꯛꯄ ꯅꯨꯃꯤꯠ 10 ꯂꯦꯞꯁꯜꯂꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯑꯔꯖꯦꯟꯁꯁꯦ ꯐꯥꯎꯔꯛꯄ ꯇꯧꯅꯤꯡꯄꯜꯂ ꯍꯥꯏꯇꯥꯔꯦꯅꯦ
ꯊꯕꯛꯀ ꯇꯧꯔꯤꯉꯩ ꯃꯇꯝꯗꯒꯁꯨ ꯇꯧꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯒꯤꯀꯣ ꯊꯕꯛ ꯆꯤꯜꯂꯀꯥꯟꯗꯗꯤ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯅꯤꯡꯉꯛꯇꯦꯅ ꯑꯗꯣ ꯇꯁꯦꯡꯅ ꯑꯩ ꯂꯦꯞꯁꯜꯂꯛꯄ ꯃꯇꯝꯗꯅꯦꯀꯣꯉꯥꯡꯈꯩ ꯑꯃꯨꯛ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯦꯞꯄꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯗꯤ ꯑꯩ ꯇꯧꯅꯤꯡꯈꯠꯂꯛꯄ ꯌꯥꯎꯋꯦꯕ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯅꯒ ꯂꯦꯞꯁꯜꯂꯛꯄ ꯃꯇꯝꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯇꯁꯦꯡꯅ ꯇꯧꯁꯨ ꯇꯧꯊꯣꯛꯈꯤꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯁꯨꯡꯐꯥꯎ ꯐꯥꯎꯈꯤꯗꯦ ꯑꯩ ꯋꯥꯁꯛꯀꯤ ꯑꯩ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦꯕ ꯇꯧꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯑꯩ ꯃꯊꯪ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯈꯥ ꯍꯦꯟꯅ ꯆꯠꯊꯔꯒ ꯇꯧꯔꯒꯅꯦ ꯑꯩ ꯀ꯭ꯌꯣꯔ ꯇꯧꯔꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯞ ꯃꯥꯟꯅꯩꯕ ꯅꯪꯁꯨ ꯑꯗꯨꯅ ꯍꯦꯛꯇ ꯅꯁꯥꯗꯣꯗ ꯈꯥꯡꯉꯒ ꯂꯩꯕ ꯑꯩ ꯍꯥꯏꯁꯦ ꯑꯦꯗꯤꯛ ꯆꯨꯕ ꯃꯤ ꯑꯣꯏꯔꯗꯤ ꯈꯪꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯦꯗꯤꯛ ꯆꯨꯗꯕ ꯃꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯝꯕ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯨ ꯈꯜꯂꯝꯒꯅꯦꯕ ꯑꯦꯗꯤꯛ ꯆꯨꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗꯕꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯏꯃꯤꯡ ꯑꯩ ꯍꯟꯗꯛꯀꯤꯁꯤꯗ ꯂꯦꯇꯦꯁꯇ ꯐꯥꯎꯈꯤꯕꯩꯗꯤ ꯀꯣꯏꯅ ꯈꯪꯉꯤꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯐꯠ ꯂꯥꯎ ꯇꯧꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗꯩ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯍꯧꯗꯣꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯁꯜꯂꯒꯦꯗꯣ ꯑꯗꯨꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯅꯤ ꯋꯥꯔꯤ ꯑꯕꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯅꯪ ꯍꯥꯏꯕꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯅꯪꯉꯣꯟꯗ ꯁꯦꯛꯁꯨꯋꯦꯜ ꯑꯔꯖꯦꯁ ꯐꯥꯎꯍꯜꯂꯛꯄꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯀꯛꯊꯠꯄꯤꯔꯣ ꯅꯪꯒꯤ ꯇꯧꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯇꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯦ ꯅꯪ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯊꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯔꯒꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯐꯣꯟ ꯂꯥꯞꯅ ꯊꯝꯈꯤꯕ ꯐꯣꯟ ꯄꯥꯏꯁꯜꯂ ꯂꯩꯇꯕ ꯑꯗꯒꯤꯗꯤ ꯅꯨꯡꯗꯥꯡꯗ ꯍꯧꯖꯤꯛ ꯇꯧꯔꯝꯃꯦꯅ ꯑꯃꯨꯛ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯗ ꯇꯨꯝꯈꯠꯂꯛꯏꯁꯦ ꯅꯨꯃꯤꯠ 25ꯅꯤꯃꯨꯛ ꯁꯨꯒꯠꯂꯛꯑꯦꯕ ꯁꯤ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦꯕ ꯁꯤ ꯇꯨꯝꯃꯝꯗꯥꯏꯗ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯅꯪꯒꯤꯁꯨ ꯅꯨꯡꯊꯤꯟꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯈꯜ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯄꯦꯇꯔꯟꯗꯨ ꯅꯪ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯤꯔꯣ ꯑꯗꯨꯒ ꯅꯪ ꯅꯁꯥꯁꯦ ꯊꯕꯛ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯤꯟꯍꯜꯂꯒ ꯂꯩꯌꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯤ ꯇꯥꯏꯝ ꯍꯦꯛ ꯂꯩꯔꯕ ꯑꯍꯥꯡꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯔꯕ ꯑꯗꯨꯝ ꯐꯠꯇꯕ ꯊꯕꯛ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯛꯑꯗꯕꯅꯤ ꯁꯤꯃ ꯑꯗꯨꯝ ꯅꯪ ꯈꯪꯖꯟꯕꯤꯌꯣ ꯃꯥꯁꯇꯔꯕꯦꯁꯟ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯐꯣꯟꯕꯨ ꯌꯦꯡꯕꯋꯣ ꯀꯣꯏꯆꯠꯄꯨ ꯆꯠꯄꯋꯣ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯅ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯪꯒꯤ ꯅꯁꯥꯒꯤ ꯁ꯭ꯀꯦꯖꯨꯜ ꯑꯃ ꯑꯩꯒꯤ ꯗꯦ ꯇꯨ ꯗꯦ ꯁ꯭ꯀꯦꯖꯨꯜ ꯊꯝꯃꯣꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯨ ꯗꯨ ꯂꯤꯁ ꯏꯔꯣꯕꯀꯣ ꯅꯁꯥ ꯅꯇꯣꯝꯗ ꯍꯌꯦꯡ ꯅꯪ ꯇꯧꯒꯗꯕ ꯊꯕꯛꯈꯩꯗꯣ ꯑꯗꯨꯝ ꯃꯆꯥ ꯈꯥꯏꯅ ꯊꯝꯕꯤꯌꯨꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯄꯣꯁ ꯇꯥꯅ ꯇꯧꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯟꯔꯤꯌꯦꯂꯤꯁꯇꯤꯛ ꯒꯣꯜ ꯊꯝꯒꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯪꯅ ꯍꯞꯇꯥ ꯑꯃꯗ 5ꯔꯛ ꯇꯧꯔꯝꯕꯗꯨꯕꯨ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏ ꯂꯦꯞꯄꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ 5ꯔꯛ ꯇꯧꯔꯝꯃꯒꯗꯤ ꯃꯊꯪꯗ 4ꯔꯛꯇꯒꯤ 3ꯔꯛ ꯁꯨꯃꯥꯏꯅ ꯍꯟꯊꯕꯤꯕ ꯑꯗꯨꯒ ꯉꯁꯤ ꯁꯨꯖꯜꯂꯨꯔꯕꯅꯤ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯍꯧꯗꯣꯔꯕꯅꯤ ꯆꯦꯂꯦꯟꯖꯁꯦꯅ ꯄꯨꯔꯥ ꯉꯁꯤ 2ꯔꯛ 3ꯔꯛ ꯇꯧꯁꯟꯕꯗꯣ ꯑꯗꯨꯁꯨ ꯇꯧꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯀꯝꯄꯜꯁꯔꯤ ꯅꯪ ꯄꯣꯏꯟꯁꯦ ꯀꯤꯌꯣꯔ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯝꯃꯛꯏꯁꯤꯗꯤ ꯑꯩꯁꯦ ꯄꯨꯔꯥ ꯑꯦꯗꯤꯛ ꯐꯖꯅ ꯆꯨꯔꯛꯑꯕꯅꯤꯍꯦ ꯊꯥꯏꯅ ꯍꯟꯗꯛꯀꯤ ꯂꯦꯇꯦꯁꯀꯤ ꯑꯣꯏꯅꯕꯨꯗꯤ ꯍꯞꯇꯥ ꯑꯃꯗ 3ꯔꯛ 4ꯔꯛ ꯈꯛꯇꯅꯤꯀꯣ ꯁꯤꯗꯤ ꯃꯤꯅ ꯀꯃꯟꯅꯦꯒꯗꯤ ꯍꯥꯏꯅꯩ ꯑꯗꯨꯃꯛꯄꯨ ꯌꯥꯅꯤꯡꯗꯦ ꯀꯃꯟꯅꯦꯅ ꯁꯨꯝ ꯆꯠꯂ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯗꯩ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯁꯣꯛꯍꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈꯤꯕꯅꯦ ꯑꯩ ꯄꯣꯔꯅ ꯀꯃꯥꯏꯅ ꯁꯣꯛꯍꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯀꯝꯄꯜꯁꯔꯤ ꯀꯤꯌꯣꯔ ꯇꯧꯕ ꯉꯝꯒꯅꯤ ꯌꯥꯝ ꯊꯤꯅ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯔꯛꯀꯅꯤ ꯑꯩꯁꯨ ꯄꯣꯔꯟ ꯀꯤꯌꯣꯔ ꯇꯧꯕ ꯉꯝꯕꯁꯦ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯩ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ